Manipur People's Development Foundation ki anirak suba mapok numit ki thoram pangthokre. Yeknabana kanano marupna kanano khangdokpa matam oire haina maniharna phongdokre. Lamdam asida isana isagi pothok chathok puthok chaduna senmitlonda mipal tangdaba furup ama semgatnaba pandamda safongkiba Manipur People's Development Foundation ki anirak suba mapok numit ki thoram ngasi Thoubal district ki salungfam mamangchingda pangthokre. Ngasi ki thoram aduda MPDF ki pautakloi TH Manihar, MPDF ki President Pebam Bishambor, Danamanjuri University Imphal ki Political Science Department ki Dr. KH Indra Kumar Singh amadi Ima Kaithal ki President Ima Mema Devi na President Member Singh oina sarukya ki. Thauramadu ki nunggi warol piraduna MPDF ki General Secretary Arunjit Ningthauzana hai MPDF asi lamdam masida tinjang kaijang daba nahasing semgatnaba amadi nahasing da thabak suba nombagi hainabi ama thamnabagi pandamda safongkibani. MPDF na honajariba asi nahasing bu ima Leibak kanba madi mayai kaba chinjak tagi lapthokpa loinana iromdom chinjak tami pal tangdana hingzaba ngamnanaba suba nomba haiba wakhalon pokhanbani masigi pandamna mangda thamlaga hauzik salungfamgi mamang chingi mafam asida dragon fruit mayam ama thari masigi mathakta nganu chani yen chani sasan sing loriba asi nahasingbu senthok lambi semjanaba hotnajabani masida sunatana lairiba thomi singda vocational training haibadi chengom thabana chingbagi training kaya su piri MPDF ki masa unit sing salungfam Langol, Tentha, Hairok, Charangpat, Khangabok, Jiri, Kaithal Manbina Chingbada Hangdokre, Athubada, Ningelgi Mafamanida, Achoba Project ama paikhatnaba hotnari. Ekoina hotna jariba sing asida iraicha khuding maknasu angamba mating pangbiu haina appeal tawki. Ngasigi taramaduda sarukya kiba MPDF ki pautakloi TH Maniharna hai. Ekoigi marakta asengba marupna kanano yeknabana kanano khangba matam oire aikoigi iramdam Manipurda lairiba yalhau furup khudingmak amatta oina aikoigi yeknaba sing thengnaminasi MPDF ta aikoina thamkiba thajaba si aikoigi nahasing punsinduna achangba imaleba ki macha oinaba aikoigi yeknaba sing thengnaminaba ngamnaba aduga suba nomba kanba haiba asida semgatkibani aikoi isagi chinjak isana puthokchabada natana mapalda thadokpa ngamlaba matamda aikoi isa iromdom lepchaba mipal tangdana hingzaba ngamba iramdam ama oiba ngamgani aduna aikoi suba nomba kanba furup ama oimin si haiba wafam thamki ngasigi thauramadu ki manung chana MPDF ki luchingba sing tongan ba mahairoi lup sing merapaibi sing kulgi luchingba sing amadi Maryland kulgi village shift ta achamba khudol sing su tamki loinana Manipur ki tongan ba mahairoi lup sing ki luchingba sing tongan ba mafam dagi lakpa merapaibi sing amadi MPDF ki unit singi masing yamlaba thomi kayasu thauramadu da sarukya ki tabana maram oirakanda mobile afaba ngauringai motor ngauringai phiron phajaba selingai da adugom lobe yeknaba singna koida lan tarkani aiba sesigi wakal le hodabana maram oirakanda amta piba ngamdadana koina koichin chen gibagi awabado matu matung tholpadi amona thoktanaba amohana phangdanaba gidamakta ikoina lekai khun sida salakanda asai basic military training haidana koi nongmoisi kamaina kapkani karmai tawdana phunagani yeknabana lan tarakanda koi kamai tano ngak thokani it may be thang no igera saitup no igera nauri no igera masigi training se loina bak lehenna bagidamak amadi wakhallon sida aigi lekai aigi imai pa sokpa yade aigi lekai sokpa yade aigi praja sokpa yade aigi family sokpa yade aigi lebak kaibi yade haibagi wakhallon se ngasi Manipur da lehoriba indigenous people ni big brother ni kaina lauriba khongiba ikoise sigi wakhallon sida ngallingai da lehogdaba ai ga thamjegi bodo Housing Makata Bakayama, so we vocational training Pidana, Sengum training Pidana, Sengum Tanabi training Pidana, Toraga, Makata, Tabak Toron Kayama, Paikanabaki planning su lasery, I tensions again, housing. I quickie, Dongan Bakwiki, MPDF, head formation, head over the Gi, Sarang Pata, Zidi Keteman Bida, Salung Pamda, Tentada, Hangabokta, Hairokta. Aduga Langonda Loinena koi Ziri da branch ani maga koi unit ani maga koi haji fogda hangtok sakre mafam sida tongan be activity sing koi tawjagre aduga aikoi gi hauji makhata ba thabakta hauji sigi mafam sin nataba ningel hairiba mafam sida anoba project ama hauji painena ba paikhanana ba yam sauna cover tawraga paikhanana ba hauji process ta leijari asumna aina tension jaraga mayamda pungning chingchen jining badi aikoina MPDF na head
लिंखचरकपदगी तौजरीबा थबक थौरम वाखलोन असी इमा लैबाक कनबा प्लस इंखलगलिबा नहानरोन इंखलगलिबा वाखल लेपसद्रिबा करिनु खंजद्रिबा मयामसिंजना निसादा अमदी मखोइबु लंबी सेरानाना चटखिदबा कयासिंग से अखोइ एमपीडीएफ का लोइने जरगा मखोइदा इमा लैबाकी अमदी डिसिप्लिन की लानमी गोइबा डिसिप्लिन थक्का थक्सी खासी तंबीरगा मखोइदा सुबा नोंबा हाइबा वाखलोन सिगी पोहनबगी दमक्ता सिंजाक तमी पान तांगदबा हाइबगी पांदम सिदा अखोइ प्रोजेक्ट कयामा पाइखत चनबगी पाइक सिंजरीबा लांजरीबा तौजरीबा थबक थौरम से